ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗꯤ ꯅ꯭ꯌꯨꯁꯄꯦꯄꯔꯗ ꯌꯥꯎꯔꯛꯄ ꯅꯨꯄꯤ ꯑꯉꯥꯡꯗ ꯆꯠꯊꯕ ꯀ꯭ꯔꯥꯏꯝꯁꯤꯡꯒꯤ ꯔꯤꯄꯣꯔꯠ ꯈꯔ ꯈꯣꯝꯒꯠꯆꯔꯒ ꯃꯌꯥꯝꯗ ꯄꯥꯊꯣꯛꯆꯒꯦ꯫ ꯑꯍꯥꯟꯕ ꯄꯥꯎ ꯑꯃꯗ ꯃꯁꯨꯅꯨꯄꯤꯕꯨ ꯊꯥ 9 ꯃꯤꯔꯣꯜꯍꯜꯂꯝꯕ ꯃꯄꯨꯕꯣꯛ ꯈꯨꯜꯗꯒꯤ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯇꯥꯟꯊꯣꯛꯈ꯭ꯔꯦ꯫ ꯊꯥ ꯑꯁꯤꯒꯤ ꯆꯩꯆꯠ 8ꯇ ꯊꯣꯛꯈꯤꯕ ꯃꯁꯨꯅꯨꯄꯤꯕꯨ ꯏꯖꯠ ꯃꯥꯡꯍꯟꯗꯨꯅ ꯊꯥ 9 ꯃꯤꯔꯣꯜꯍꯜꯂꯝꯕꯒꯤ ꯃꯇꯥꯡꯗ ꯉꯁꯤ ꯄꯧꯔꯥꯕꯤ ꯂꯥꯏꯅꯤꯡꯊꯧ ꯄꯨꯊ꯭ꯔꯤꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯗ ꯄꯧꯔꯥꯕꯤ ꯃꯩꯔꯥ ꯄꯥꯏꯕꯤ, ꯄꯧꯔꯥꯕꯤ ꯂꯥꯏꯅꯤꯡꯊꯧ ꯄꯨꯊ꯭ꯔꯤꯕ ꯗꯤꯕꯦꯂꯞꯃꯦꯟꯠ ꯀꯝꯃꯤꯇꯤ, ꯄꯧꯔꯥꯕꯤ ꯔꯥꯏꯖꯤꯡ ꯁ꯭ꯇꯥꯔ ꯀ꯭ꯂꯕ, ꯄꯧꯔꯥꯕꯤ ꯌꯥꯏꯐ ꯅꯍꯥꯔꯣꯜ ꯀꯥꯡꯂꯨꯞꯀꯤ ꯑꯣꯏꯕ ꯏꯃꯔꯖꯦꯟꯁꯤ ꯃꯤꯐꯝ ꯑꯃ ꯐꯝꯈ꯭ꯔꯦ꯫ ꯃꯤꯐꯝ ꯑꯁꯤꯗ ꯚꯤꯛꯇꯤꯝ ꯑꯣꯏꯔꯤꯕ ꯅꯣꯡꯊꯣꯝꯕꯝ ꯃꯟꯗꯨꯃꯪꯒꯣꯜ ꯆꯍꯤ 65, ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ ꯅꯣꯡꯊꯣꯝꯕꯝ ꯏꯕꯣꯍꯜ ꯄꯧꯔꯥꯕꯤ ꯃꯌꯥꯏ ꯂꯩꯀꯥꯏ ꯑꯃꯗꯤ ꯊꯧꯗꯣꯛ ꯑꯁꯤꯕꯨ ꯍꯛꯊꯦꯡꯅꯅ ꯂꯣꯠꯁꯤꯟꯕꯗ ꯆꯦꯟꯅꯔꯤꯕ ꯃꯗꯨꯃꯪꯒꯣꯜꯒꯤ ꯂꯣꯏꯅꯕꯤ ꯑꯦꯟ ꯄꯨꯔꯅꯤꯃꯥꯁꯤ ꯑꯅꯤꯕꯨ ꯄꯧꯔꯥꯕꯤ ꯈꯨꯜꯗ ꯃꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯇꯥꯟꯊꯣꯛꯄ ꯍꯥꯏꯅ ꯂꯦꯞꯅꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯊꯧꯗꯣꯛ ꯑꯁꯤꯕꯨ ꯂꯣꯠꯁꯤꯟꯕꯗ ꯆꯦꯟꯅꯔꯤꯕ ꯚꯤꯛꯇꯤꯝ ꯑꯣꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤ ꯃꯄꯥ ꯅꯣꯡꯊꯣꯝꯕꯝ ꯑꯃꯨꯆꯧ, ꯃꯃꯥ ꯑꯦ ꯔꯥꯙꯦ ꯑꯃꯗꯤ ꯚꯤꯛꯇꯤꯝꯒꯤ ꯃꯆꯤꯟ ꯃꯅꯥꯎ 4ꯕꯨ ꯂꯩꯀꯥꯏ ꯑꯁꯤꯗꯒꯤ ꯆꯍꯤ 5 ꯇꯥꯟꯊꯣꯛꯄ ꯍꯥꯏꯅ ꯂꯦꯞꯅꯈ꯭ꯔꯦ꯫ ꯅꯨꯄꯤ ꯑꯉꯥꯡ ꯑꯁꯣꯟ ꯑꯅꯥꯗ ꯆꯠꯊꯕ ꯈ꯭ꯋꯥꯏꯗꯒꯤ ꯇꯨꯀꯠꯆꯕ ꯊꯕꯛ ꯊꯧꯔꯝ ꯑꯁꯤ ꯀꯟꯗꯦꯝ ꯇꯧꯔꯤ ꯍꯥꯏꯅ ꯄꯧꯔꯥꯕꯤ ꯃꯩꯔꯥ ꯄꯥꯏꯕꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯦꯟ ꯔꯦꯅꯨꯅ ꯃꯈꯥ ꯇꯥꯅ ꯊꯝꯂꯛꯂꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗ ꯑꯄꯣꯛꯄꯅ ꯏꯖꯠ ꯃꯥꯡꯍꯜꯂꯤ ꯍꯥꯏꯗꯨꯅ ꯍꯨ ꯊꯛꯂꯨꯕꯗꯒꯤ ꯂꯥꯏꯀꯠꯅꯔꯛꯈꯤꯕꯤ ꯃꯆꯥꯅꯨꯄꯤ ꯀꯤꯗꯅꯤ ꯑꯅꯤꯃꯛ ꯐꯦꯜ ꯑꯣꯏꯕꯗꯒꯤ ꯂꯩꯈꯤꯗ꯭ꯔꯦ꯫ ꯍꯦꯛ ꯄꯣꯛꯆꯕꯤ ꯃꯆꯥꯅꯨꯄꯤꯕꯨ ꯐꯝꯂꯥꯂꯨꯏ ꯍꯥꯏꯕꯒꯤꯗꯃꯛ ꯍꯨ ꯊꯛꯇꯨꯅ ꯂꯥꯏꯀꯠꯅꯔꯛꯈꯤꯕ ꯃꯆꯥꯅꯨꯄꯤ ꯀꯤꯗꯅꯤ ꯑꯅꯤꯃꯛ ꯐꯦꯜ ꯑꯣꯏꯕꯗꯒꯤ ꯂꯩꯈꯤꯗ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯁꯦꯝꯈꯤꯕ ꯖꯦꯑꯦꯁꯤꯒꯤ ꯀꯣ-ꯀꯟꯚꯦꯅꯔ ꯑꯀꯣꯏꯖꯝ ꯑꯣꯡꯕꯤ ꯏꯇ꯭ꯔꯦꯁꯔꯤꯅ ꯍꯥꯏ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯃꯅꯤꯄꯨꯔꯗ ꯌꯥꯝꯅ ꯇꯥꯡꯅ ꯊꯣꯛꯄ ꯌꯥꯝꯅ ꯄꯦꯟꯗꯕ ꯊꯧꯗꯣꯛꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃꯅꯤ꯫ ꯍꯦꯛ ꯄꯣꯛꯆꯕ ꯑꯄꯣꯛꯄꯅ ꯃꯆꯥꯅꯨꯄꯤꯕꯨ ꯀꯨꯝꯖꯥ 2016ꯗꯒꯤ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯏꯖꯠ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯥꯡꯍꯟꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯅ ꯊꯧꯗꯣꯛ ꯑꯗꯨ ꯐꯣꯡꯗꯣꯛꯄ ꯉꯝꯗꯅ ꯂꯥꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯍꯧꯈꯤꯕ ꯖꯨꯂꯥꯏ 18ꯗ ꯃꯁꯥ ꯍꯨ ꯊꯛꯄꯗꯒꯤ ꯃꯌꯨꯝꯒꯤ ꯃꯤꯁꯤꯡꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯇꯨꯅ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯂꯩꯔꯕ ꯃꯇꯨꯡꯗ ꯖꯦꯅꯤꯝꯁꯇ ꯄꯨꯈꯠꯈꯤ꯫ ꯃꯍꯥꯛꯀꯤ ꯐꯤꯚꯝ ꯂꯨꯁꯤꯜꯂꯛꯄꯗꯒꯤ ꯁꯤꯖ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯇꯨꯅ ꯌꯦꯡꯕꯗ ꯃꯍꯥꯛꯀꯤ ꯀꯤꯗꯅꯤ ꯑꯅꯤꯃꯛ ꯐꯦꯜ ꯑꯣꯏꯔꯝꯂꯕꯅꯤ꯫ ꯑꯉꯥꯡ ꯑꯁꯤꯕꯨ ꯀꯟꯅꯕ ꯍꯣꯠꯅꯕꯗ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯆꯪꯕ ꯁꯦꯜ ꯄꯨꯊꯣꯛꯇꯨꯅ ꯂꯩꯔꯤꯉꯩ ꯆꯩꯔꯛꯇ ꯉꯔꯥꯡ ICUꯗ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯇꯅꯕꯒꯤꯗꯃꯛ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯖꯖ ꯎꯀꯤꯜꯁꯤꯡꯅ ꯑꯀꯟꯕ ꯆꯩꯔꯥꯛ ꯄꯤꯕꯒ ꯂꯣꯏꯅꯅ ꯑꯁꯤꯒꯨꯝꯕ ꯃꯔꯥꯜ ꯂꯩꯔꯕ ꯃꯤꯑꯣꯏ ꯑꯁꯤ ꯐꯥꯗꯨꯅ ꯐꯥꯔꯁꯤ ꯇꯧꯍꯟꯅꯤꯡꯉꯤ꯫ ꯂꯩꯈꯤꯗ꯭ꯔꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯁꯨꯡ ꯖꯦꯑꯦꯁꯤꯅ ꯃꯍꯥꯛꯀꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯅꯕ ꯂꯧꯈ꯭ꯔꯦ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗ ꯅꯨꯡꯁꯤꯅꯔꯨꯕ ꯂꯩꯇꯦ ꯅꯝꯗꯨꯅ ꯏꯖꯠ ꯃꯥꯡꯍꯟꯕꯅꯤ ꯚꯤꯛꯇꯤꯝ꯫ ꯁꯥꯏꯅꯥ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯃꯦꯗꯤꯀꯦꯜ ꯁꯥꯏꯟꯁ ꯄꯣꯔꯣꯝꯄꯥꯠꯀꯤ ꯃꯍꯩꯔꯣꯏ ꯕꯤꯅꯥꯅ ꯚꯤꯛꯇꯤꯝ꯫ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯁꯤꯒꯤ ꯐꯥꯎꯟꯗꯔ ꯌꯨꯝꯂꯥꯝ ꯁꯨꯔꯖꯤꯠ ꯀꯨꯃꯥꯔꯅ ꯃꯍꯥꯛꯄꯨ ꯀꯤꯍꯜꯂꯒ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯏꯖꯠ ꯃꯥꯡꯍꯟꯕꯤꯈꯤꯕꯅꯤ꯫ ꯃꯍꯥꯛꯀ ꯅꯨꯡꯁꯤꯅꯔꯨꯕ ꯂꯩꯇꯦ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤ ꯃꯁꯥꯒꯤ ꯆꯍꯤ 22ꯔꯣꯝ ꯁꯨꯔꯕꯤ ꯕꯤꯅꯥ ꯑꯁꯦꯡꯕ ꯃꯃꯤꯡ ꯅꯠꯇꯦ꯫ ꯁꯉꯥꯏ ꯑꯦꯛꯁꯄ꯭ꯔꯦꯁꯀ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯚꯤꯛꯇꯤꯝꯅ ꯍꯥꯏ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒꯗꯤ ꯅꯪꯅ ꯅꯪꯒꯤ ꯑꯄꯥꯝꯕ ꯂꯝꯕꯤꯗ ꯆꯠꯈꯤꯕꯗ ꯑꯩꯒꯤ ꯑꯊꯤꯡꯕ ꯂꯩꯇꯦ꯫ ꯅꯈꯣꯏꯒꯤꯁꯨ ꯁꯪꯒ ꯂꯩꯔꯝꯒꯅꯤ, ꯑꯩꯈꯣꯏꯒꯤꯁꯨ ꯁꯪꯒ ꯌꯥꯝꯅ ꯂꯩ, ꯑꯗꯨꯝ ꯊꯦꯡꯅꯁꯤ꯫ ꯑꯩꯗꯤ ꯐꯔꯒꯗꯤ ꯌꯥꯝꯅ ꯐꯕꯅꯤ, ꯐꯠꯇ꯭ꯔꯒꯗꯤ ꯌꯥꯝꯅ ꯐꯠꯇꯕꯅꯤ, ꯑꯩꯃꯨꯛ ꯐꯠꯇꯕ ꯃꯤ ꯂꯩꯔꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯌꯨꯝꯅꯥꯝ ꯁꯨꯔꯖꯤꯠ ꯀꯨꯃꯥꯔ SKꯅ ꯀꯤꯍꯜꯂꯒ ꯀꯣꯜ ꯗ꯭ꯔꯤꯡ ꯄꯤꯊꯛꯇꯨꯅ ꯄꯪꯊꯍꯜꯂꯒ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯏꯖꯠ ꯃꯥꯡꯍꯟꯈꯤꯕꯅꯤ꯫ ꯃꯍꯥꯛꯀ ꯅꯨꯡꯁꯤꯅꯔꯨꯕ, ꯀꯣꯏꯅꯔꯨꯕ ꯁꯨꯛꯂꯩ ꯂꯩꯇꯦ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯁꯥꯏꯅꯥ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯃꯦꯗꯤꯀꯦꯜ ꯁꯥꯏꯟꯁ ꯖꯤꯝꯁ ꯄꯣꯔꯣꯝꯄꯥꯠꯀꯤ ꯑꯣꯏꯕ ꯒꯋꯥꯗ ꯈꯣꯡꯆꯠ ꯑꯃ ꯆꯠꯂꯨꯔꯕ ꯃꯇꯨꯡ ꯑꯟꯗ꯭ꯔꯣꯗ ꯄꯤꯛꯅꯤꯛ ꯑꯃ ꯆꯠꯂꯨꯁꯤ ꯍꯥꯏꯗꯨꯅ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯁꯤꯒꯤ ꯑꯣꯖꯥ ꯁꯣꯅꯤꯌꯥ, ꯅꯣꯅꯤꯕꯂꯥ ꯑꯃꯗꯤ ꯀꯨꯟꯖꯔꯥꯅꯤ ꯑꯅꯤꯅ ꯃꯍꯥꯛꯄꯨ ꯃꯌꯨꯝꯗꯒꯤ ꯑꯥꯒꯁꯠ 14ꯒꯤ ꯅꯨꯡꯊꯤꯜ ꯄꯨꯡ 1 ꯇꯥꯕ ꯃꯇꯝꯗ ꯂꯧꯕ ꯂꯥꯛꯈꯤ꯫ ꯁꯥꯏꯅꯥ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯃꯦꯗꯤꯀꯦꯜ ꯁꯥꯏꯟꯁꯇ ꯏꯀꯣ ꯀꯥꯔꯗꯤꯑꯣꯂꯣꯖꯤꯗ ꯁꯦꯀꯦꯟꯗ ꯁꯦꯃꯤꯁꯇꯔ ꯇꯝꯂꯤꯕꯤ ꯕꯤꯅꯥꯒ ꯑꯣꯖꯥ ꯅꯨꯄꯤ ꯑꯅꯤꯒ ꯀꯥꯔ ꯑꯃꯗ ꯇꯣꯡꯂꯒ ꯑꯟꯗ꯭ꯔꯣꯗ ꯆꯠꯄ ꯃꯇꯝꯗ ꯊꯧꯗꯣꯛ ꯑꯁꯤꯗ ꯆꯦꯟꯅꯔꯤꯕ ꯁꯥꯏꯅꯥ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯃꯦꯗꯤꯀꯦꯜ ꯁꯥꯏꯟꯁꯀꯤ ꯐꯥꯎꯟꯗꯔ ꯑꯦꯟ ꯃꯦꯅꯦꯖꯤꯡ ꯗꯥꯏꯔꯦꯛꯇꯔ ꯌꯨꯝꯅꯥꯝ ꯁꯨꯔꯖꯤꯠ ꯀꯨꯃꯥꯔ ꯆꯍꯤ 95, ꯑꯄꯣꯛꯄ ꯌꯨꯝꯅꯥꯝ ꯏꯪꯕ ꯃꯉꯥꯡ ꯂꯩꯐꯝ ꯀꯩꯅꯧ ꯍꯧꯖꯤꯛꯅ ꯄꯣꯔꯣꯝꯄꯥꯠꯇ ꯂꯩꯕ ꯑꯁꯤꯁꯨ ꯃꯃꯥꯟꯅꯕꯒ ꯂꯩꯔꯝꯈꯤ꯫ ꯄꯤꯛꯅꯤꯛ ꯑꯗꯨ ꯑꯇꯣꯞꯄ ꯃꯍꯩꯔꯣꯏꯁꯤꯡ ꯌꯥꯎꯔꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ, ꯑꯗꯨꯕꯨ ꯌꯥꯎꯔꯝꯈꯤꯗꯦ꯫ ꯆꯥꯛ ꯏꯁꯤꯡ ꯈꯔ ꯇꯧꯔꯝꯈꯤ꯫ ꯃꯃꯥꯡꯗꯁꯨ ꯌꯨꯝꯅꯥꯝ ꯁꯨꯔꯖꯤꯠ ꯀꯨꯃꯥꯔꯅ ꯀꯣꯏꯒꯦ ꯍꯥꯏꯕꯒꯤ ꯄꯣꯠ ꯆꯩ ꯂꯩꯔꯒ ꯄꯤꯗꯨꯅ ꯊꯦꯝꯕꯒꯤ ꯊꯧꯑꯣꯡ ꯀꯌꯥ ꯑꯃ ꯂꯩꯈꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯀꯣꯏꯒꯦ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯃꯦꯟꯇꯦꯜ ꯇꯣꯔꯆꯔ ꯇꯧꯕ ꯍꯧꯔꯛꯈꯤ꯫ ꯑꯟꯗ꯭ꯔꯣꯒꯤ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯂꯣꯏꯔꯒ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯊꯣꯛꯅꯔꯛꯄꯗ ꯍꯥꯟꯅ ꯇꯣꯡꯂꯛꯈꯤꯕ ꯀꯥꯔ ꯑꯗꯨ ꯂꯩꯔꯝꯈꯤꯗꯦ꯫ ꯀꯥꯔ ꯂꯩꯔꯝꯗ꯭ꯔꯤꯕ ꯑꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯍꯪꯂꯨꯕꯗ SKꯅ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ ꯍꯥꯏꯅ ꯆꯠꯃꯤꯟꯅꯔꯤꯕꯁꯤꯡ ꯑꯗꯨꯅ ꯈꯨꯝꯂꯛꯈꯤ꯫
ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯁꯤꯗ ꯂꯩꯔꯤꯕ ꯔꯥꯖꯤꯕ ꯁꯥꯍꯅ ꯑꯇꯣꯞꯄ ꯒꯥꯔꯤ ꯑꯃ ꯊꯧꯔꯒ ꯂꯥꯛꯈꯤ꯫ ꯒꯥꯔꯤꯁꯤꯗ ꯇꯣꯡꯂꯣ, ꯌꯨꯝꯗ ꯊꯤꯟꯕꯤꯔꯒꯦ ꯍꯥꯏꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯌꯨꯝꯗꯒꯤ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯊꯦꯡꯂꯦ, ꯍꯜꯂꯛꯂꯣ ꯍꯥꯏꯔꯛꯈꯤ꯫ ꯍꯜꯂꯛꯂꯒꯦ ꯍꯥꯏꯅ ꯈꯨꯝꯈꯤ꯫ ꯃꯈꯣꯏ ꯄꯨꯟꯅ ꯒꯥꯔꯤ ꯑꯗꯨꯗ ꯇꯣꯡꯂꯒ ꯈꯔ ꯊꯧꯕ ꯍꯧꯔꯒ ꯆꯠꯃꯤꯟꯅꯔꯤꯕꯁꯤꯡ ꯑꯗꯨꯅ ꯀꯣꯜ ꯗ꯭ꯔꯤꯡ ꯑꯃ ꯊꯛꯎ ꯍꯥꯏꯗꯨꯅ ꯄꯤꯊꯛꯈꯤ꯫ ꯀꯣꯜ ꯗ꯭ꯔꯤꯡ ꯑꯗꯨ ꯊꯛꯂꯨꯕꯗꯒꯤ ꯒ꯭ꯌꯥꯟ ꯃꯥꯡꯕ ꯍꯧꯔꯛꯈꯤ꯫ ꯒ꯭ꯌꯥꯟ ꯈꯖꯤꯛꯇꯪ ꯂꯥꯛꯄ ꯃꯇꯝꯗ ꯑꯣꯖꯥ ꯅꯨꯄꯤ ꯑꯅꯤ ꯑꯗꯨꯅ ꯈꯨꯠ ꯌꯦꯠ ꯑꯣꯏ ꯁꯝꯂꯒ ꯌꯨꯝ ꯑꯃꯒꯤ ꯆꯤꯌꯔ ꯑꯃꯗ ꯐꯝꯍꯟꯈꯤ꯫ ꯃꯍꯥꯛꯅ ꯐꯝꯂꯤꯕ ꯅꯥꯀꯜ ꯑꯗꯨꯗ ꯁꯨꯖꯤꯠ ꯀꯨꯃꯥꯔ ꯐꯝꯂꯒ ꯂꯩꯔꯝꯕ ꯎꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯋꯥꯈꯜꯁꯤ ꯅꯣꯔꯃꯦꯜ ꯇꯥꯕ ꯉꯝꯗꯦ꯫ ꯃꯈꯣꯏ ꯃꯁꯦꯜ ꯋꯥ ꯉꯥꯡꯅꯔꯤꯕ ꯑꯗꯨ ꯀꯔꯤ ꯍꯥꯏꯅꯔꯤꯕꯅꯣ ꯍꯥꯏꯕ ꯈꯪꯕꯗ ꯋꯥꯈꯤ꯫ ꯏꯃꯨꯡ ꯑꯗꯨꯗꯒꯤ ꯊꯥꯡꯕꯣꯏ ꯂꯥꯛꯄꯣꯏ ꯄꯨꯔꯦ ꯍꯥꯏꯕꯗꯤ ꯈꯪꯈꯤ, ꯑꯗꯨꯕꯨ ꯀꯗꯥꯏꯗ ꯄꯨꯔꯤꯕꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗ꯭ꯔꯦ꯫ ꯋꯥꯈꯜ ꯈꯔ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛ ꯐꯃꯨꯡ ꯑꯃꯗ ꯍꯤꯞꯂꯒ ꯂꯩꯔꯝꯈꯤ꯫ ꯐꯃꯨꯡ ꯅꯥꯀꯜ ꯑꯃꯗꯅ ꯁꯨꯖꯤꯠ ꯀꯨꯃꯥꯔ ꯐꯝꯂꯒ ꯂꯩꯔꯝꯈꯤ꯫ ꯀꯥ ꯑꯗꯨ ꯀꯣꯏꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯔꯥꯖꯤꯕ ꯁꯥꯍꯒꯤ ꯐꯣꯇꯣ ꯊꯦꯠꯂꯒ ꯂꯩꯔꯝꯈꯤ꯫ ꯊꯧꯑꯣꯡ ꯑꯗꯨꯗ ꯀꯤꯕꯅ ꯋꯥ ꯉꯥꯡꯕ ꯊꯣꯛꯈꯤꯗꯦ꯫ ꯍꯥꯠꯄꯤꯈꯤꯒꯗ꯭ꯔꯥ, ꯃꯥꯡꯍꯟꯕꯤꯈꯤꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯂꯥꯎꯕꯁꯨ ꯉꯝꯈꯤꯗꯦ꯫ ꯂꯥꯎꯔꯨꯔꯒꯅ ꯀꯔꯤ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯀꯤꯕ ꯏꯁꯥꯁꯤ ꯅꯤꯛꯈꯤ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯨꯖꯤꯠ ꯀꯨꯃꯥꯔꯅ ꯀꯥ ꯑꯗꯨ ꯊꯣꯡ ꯂꯣꯟꯁꯤꯟꯈ꯭ꯔꯦ꯫ ꯕꯤꯅꯥꯒꯤ ꯃꯁꯥ ꯁꯣꯛꯇꯨꯅ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯏꯖꯠ ꯃꯥꯡꯍꯟꯕ ꯍꯧꯔꯛꯈꯤ꯫ ꯍꯥꯠꯇꯣꯛꯄꯤꯈꯤꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯂꯥꯎꯕ ꯐꯥꯎꯕ ꯉꯝꯗ꯭ꯔꯦ꯫ ꯃꯗꯨꯗꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯏꯖꯠ ꯃꯥꯡꯍꯟꯈꯤꯕꯅꯤ ꯍꯥꯏꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯇꯨꯅ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯅꯣꯡꯉꯥꯜꯂꯦ, ꯑꯩꯅ ꯂꯩꯔꯤꯕꯁꯤ ꯀꯗꯥꯏꯗꯅꯣ ꯈꯪꯗ꯭ꯔꯦ꯫ ꯃꯄꯥꯟ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯩꯇꯩ ꯄꯥꯉꯜ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯈꯤ꯫ ꯃꯐꯝ ꯑꯁꯤ ꯀꯔꯤ ꯂꯝꯅꯣ ꯍꯪꯂꯨꯕꯗ ꯁꯦꯛꯃꯥꯏꯖꯤꯟꯅꯤ ꯍꯥꯏꯅ ꯈꯨꯝꯂꯛꯈꯤ꯫ ꯃꯐꯝ ꯑꯗꯨ ꯃꯨꯁꯂꯤꯝꯅ ꯇꯥꯕ ꯑꯦꯔꯤꯌꯥ ꯑꯣꯏꯔꯝꯈꯤ꯫ ꯀꯔꯤꯃꯠꯇ ꯋꯥ ꯉꯥꯡꯗ꯭ꯔꯦ꯫ ꯁꯤꯗ꯭ꯔꯒ ꯂꯣꯏꯔꯦ, ꯌꯨꯝꯗ ꯌꯧꯔꯒ ꯂꯣꯏꯔꯦ ꯍꯥꯏꯕ ꯋꯥꯈꯜ ꯈꯟꯈꯤ꯫ ꯁꯨꯖꯤꯠ ꯀꯨꯃꯥꯔꯅ ꯑꯃꯨꯛ hꯟꯅ ꯀꯥ ꯃꯅꯨꯡꯗ ꯆꯤꯡꯁꯤꯜꯂꯒ ꯏꯖꯠ ꯃꯥꯡꯍꯟꯕꯤꯈꯤ꯫ ꯁꯨꯖꯤꯠ ꯀꯨꯃꯥꯔꯒꯤ ꯑꯍꯜꯁꯤꯡ ꯂꯥꯛꯇꯨꯅ ꯄꯣꯔꯣꯝꯄꯥꯠꯇ ꯄꯨꯔꯛꯈꯤ꯫ ꯃꯇꯝꯗꯨꯗ ꯁꯨꯖꯤꯠ ꯀꯨꯃꯥꯔꯅ ꯃꯉꯣꯟꯗ ꯅꯪꯒꯤ ꯑꯩꯒꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯊꯣꯛꯄ ꯄ꯭ꯔꯣꯕ꯭ꯂꯦꯝꯅꯤ꯫ ꯏꯃꯨꯡ ꯑꯅꯤꯒꯤ ꯃꯔꯛꯇ ꯉꯁꯤꯒꯤ ꯑꯣꯏꯅ ꯏꯔꯥꯡ ꯊꯣꯛꯅꯕ ꯁꯤꯟꯒꯅꯨ꯫ ꯅꯁꯥꯅ ꯌꯥꯏ ꯍꯥꯏꯅ ꯈꯨꯝꯃꯨ꯫ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒꯗꯤ ꯅꯪꯅ ꯅꯪꯒꯤ ꯑꯄꯥꯝꯕ ꯂꯝꯕꯤ ꯆꯠꯈꯤꯕꯗ ꯑꯩꯒꯤ ꯑꯊꯤꯡꯕ ꯂꯩꯇꯦ꯫ ꯅꯈꯣꯏꯒꯤꯁꯨ ꯁꯪꯒ ꯌꯥꯝꯅ ꯂꯩꯔꯝꯒꯅꯤ, ꯑꯩꯈꯣꯏꯒꯤꯁꯨ ꯁꯪꯒ ꯌꯥꯝꯅ ꯂꯩ꯫ ꯑꯗꯨꯝ ꯊꯦꯡꯅꯁꯤ꯫ ꯑꯩꯒꯤꯗꯤ ꯐꯔꯗꯤ ꯌꯥꯝꯅ ꯐꯕꯅꯤ, ꯐꯠꯇ꯭ꯔꯕꯗꯤ ꯑꯩꯃꯨꯛ ꯐꯠꯇꯕ ꯃꯤ ꯂꯩꯔꯣꯏ ꯍꯥꯏꯗꯨꯅ ꯊ꯭ꯔꯤꯠ ꯇꯧꯈꯤ꯫ ꯁꯨꯖꯤꯠ ꯀꯨꯃꯥꯔꯅ ꯃꯍꯥꯛꯀꯤ ꯕꯤꯅꯥꯒꯤ ꯃꯣꯕꯥꯏꯜ ꯐꯣꯟ ꯄꯤꯌꯨ ꯍꯥꯏꯔꯨꯕ ꯃꯇꯝꯗ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯅ ꯈꯨꯝꯂꯛꯈꯤ꯫ ꯄꯣꯔꯣꯝꯄꯥꯠꯇ ꯂꯩꯔꯤꯉꯩꯗ ꯃꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯇꯧ ꯍꯥꯏꯕꯁꯤꯡ ꯇꯧꯈꯤꯕ ꯑꯗꯨ ꯃꯁꯥꯅ ꯌꯥꯅꯤꯡꯅ ꯇꯧꯈꯤꯕ ꯑꯃꯠꯇ ꯅꯠꯇꯦ꯫ ꯁꯨꯖꯤꯠ ꯀꯨꯃꯥꯔꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯅꯨꯃꯤꯗꯥꯡꯗ ꯃꯍꯥꯛꯄꯨ ꯊꯤꯜꯂꯛꯈꯤ꯫ ꯐꯦꯁꯕꯨꯛꯇ ꯚꯥꯏꯔꯦꯜ ꯆꯠꯂꯛꯄ ꯃꯇꯝꯗ ꯅꯍꯥꯛ ꯅꯁꯥꯅ ꯌꯥꯅ ꯆꯦꯟꯕꯅꯤ ꯍꯥꯏꯅ ꯁꯟꯗꯣꯔꯛꯈꯤꯕ ꯑꯗꯨ ꯇꯁꯦꯡꯅ ꯌꯥꯅꯤꯡꯗꯦ꯫ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯁꯟꯗꯣꯔꯛꯂꯤꯕꯁꯤꯡ ꯑꯗꯨꯅ ꯑꯁꯦꯡꯕ ꯋꯥꯔꯤ ꯄꯨꯝꯕ ꯈꯪꯂꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯍꯪ ꯑꯁꯤ ꯍꯪꯅꯤꯡꯏ꯫ ꯑꯩꯗꯤ ꯈꯨꯗꯨꯝ ꯆꯟꯈ꯭ꯔꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯇꯤꯡ ꯐꯨꯗꯣꯛꯄ ꯌꯥꯈꯤꯗꯦ꯫ ꯀꯔꯤ ꯇꯧꯕꯤꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯀꯤꯕꯁꯨ ꯄꯣꯛꯈꯤ꯫ ꯁꯨꯖꯤꯠ ꯀꯨꯃꯥꯔꯒ ꯅꯨꯡꯁꯤꯅꯔꯨꯕ, ꯀꯣꯏꯅꯔꯨꯕꯁꯨ ꯂꯩꯇꯦ꯫ ꯑꯣꯖꯥ ꯑꯃꯒ ꯃꯍꯩꯔꯣꯏ ꯑꯃꯒ ꯂꯩꯅꯔꯤꯕ ꯃꯔꯤ ꯑꯗꯨ ꯈꯛꯇꯅꯤ꯫ ꯃꯈꯣꯏꯅ ꯌꯨꯝꯗ ꯊꯤꯜꯂꯛꯄ ꯃꯇꯝꯗ iPhone ꯑꯍꯟꯕ ꯑꯃ ꯄꯤꯔꯛꯈꯤ, ꯑꯗꯨꯒ ꯂꯨꯄꯥ 500 ꯆꯠꯄꯤ ꯕꯟꯗꯜ ꯑꯃꯁꯨ ꯄꯤꯔꯛꯈꯤ꯫ ꯁꯨꯖꯤꯠ ꯀꯨꯃꯥꯔꯒꯤ ꯌꯨꯝꯗꯒꯤ ꯁꯦꯠꯂꯛꯄ ꯐꯤꯔꯣꯜ, iPhone, ꯂꯨꯄꯥ 500 ꯆꯠꯄꯤ ꯄꯨꯝꯅꯃꯛ ꯃꯍꯥꯛꯄꯨ ꯊꯤꯜꯂꯛꯄ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯂꯣꯏꯅ ꯄꯤꯊꯣꯛꯈꯤ꯫ ꯑꯃꯠꯇ ꯂꯧꯍꯧꯈꯤꯗꯦ꯫ ꯌꯨꯝ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯑꯩꯕꯨ ꯐꯥꯕꯤꯕꯅꯤ, ꯏꯁꯥꯅ ꯌꯥꯔꯒ ꯆꯦꯟꯕ ꯅꯠꯇꯦ, ꯃꯣꯏꯊꯦꯝ ꯇꯧꯕꯅꯤ ꯍꯥꯏꯅ ꯀꯞꯇꯨꯅ ꯏꯃꯨꯡ ꯃꯅꯨꯡꯗ ꯄꯥꯎꯗꯝꯈꯤ꯫ ꯑꯩꯁꯤ ꯏꯁꯥꯅ ꯌꯥꯗꯅ ꯃꯈꯣꯏꯅ ꯂꯧꯇꯨꯅꯔꯒ ꯌꯨꯝꯗꯒꯤ ꯄꯨꯔꯒ ꯌꯨꯝꯅꯥꯝ ꯁꯨꯖꯤꯠ ꯀꯨꯃꯥꯔꯗ ꯁꯤꯟꯅꯕꯅꯤ꯫ ꯁꯨꯖꯤꯠ ꯀꯨꯃꯥꯔꯒ ꯆꯠꯃꯤꯟꯅꯈꯤꯕ ꯑꯃꯠꯇ ꯂꯩꯇꯦ꯫ ꯁꯨꯖꯤꯠ ꯀꯨꯃꯥꯔꯅ ꯁꯔꯥꯛ ꯇꯝꯕ ꯌꯥꯅꯕ ꯍꯥꯏꯗꯨꯅ ꯃꯃꯥꯡꯗ ꯈꯨꯗꯣꯞꯄꯣꯠ ꯄꯤꯗꯨꯅ ꯃꯣꯏꯊꯦꯝ ꯇꯧꯕꯗ ꯌꯥꯗꯕꯗꯒꯤ ꯑꯁꯦꯡꯕ ꯇꯥꯟꯖꯥ ꯉꯥꯏꯔꯒ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯏꯖꯠ ꯃꯥꯡꯍꯟꯈꯤꯕꯅꯤ꯫ ꯃꯥꯒꯤ ꯑꯄꯥꯝꯕ ꯐꯪꯂꯕ ꯃꯇꯨꯡꯗ ꯃꯔꯥꯜ ꯁꯤꯖꯤꯟꯅꯔꯛꯄꯅꯤ꯫ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯑꯩꯍꯥꯛꯄꯨ ꯂꯥꯟꯅ ꯎꯍꯟꯅꯕ ꯍꯣꯠꯅꯕꯅꯤ꯫ ꯍꯧꯖꯤꯛ ꯑꯩ ꯃꯥꯡꯂꯦ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯐꯤꯔꯦꯞ ꯀꯅꯥꯅ ꯂꯦꯞꯄꯤꯒꯅꯤ? ꯃꯥꯡꯈꯤꯕ ꯏꯖꯠ ꯑꯃꯨꯛ ꯍꯟꯖꯤꯟꯕ ꯉꯝꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯅꯁꯨ ꯄꯦꯟꯗꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯅꯨꯄꯤꯕꯨ ꯏꯖꯠ ꯃꯥꯡꯍꯜꯂꯤꯕ, ꯆꯦꯟꯅꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯐꯥꯔꯒ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯐꯪꯍꯟꯗꯨꯅ ꯑꯀꯟꯕ ꯆꯩꯔꯥꯛ ꯄꯤꯌꯨ꯫ ꯆꯦꯟꯅꯔꯤꯕ ꯁꯨꯖꯤꯠ ꯀꯨꯃꯥꯔ, ꯑꯣꯖꯥ ꯁꯣꯅꯤꯌꯥ, ꯅꯣꯅꯤꯕꯂꯥ ꯑꯃꯗꯤ ꯑꯣꯖꯥ ꯀꯨꯟꯖꯔꯥꯅꯤ ꯂꯣꯏꯅꯅ SK ꯔꯥꯖꯤꯕ ꯁꯥꯍꯕꯨ ꯑꯊꯨꯕ ꯃꯇꯝꯗ ꯐꯥꯕꯤꯌꯨ ꯍꯥꯏꯗꯨꯅ ꯂꯝꯐꯦꯟꯄꯥꯠꯇ ꯂꯩꯕ ꯋꯨꯃꯦꯟ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯊꯥ ꯑꯁꯤꯒꯤ 19ꯗ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ FIR ꯔꯤꯄꯣꯔꯠ ꯇꯧꯈꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯦꯟꯅꯔꯤꯕꯁꯤꯡ ꯐꯥꯗ꯭ꯔꯤꯕ ꯑꯁꯤ ꯀꯔꯤꯒꯤꯅꯣ? ꯑꯊꯨꯕ ꯃꯇꯝꯗ ꯐꯥꯗꯨꯅ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯑꯀꯟꯕ ꯆꯩꯔꯥꯛ ꯄꯤꯌꯨ ꯍꯥꯏꯅ ꯚꯤꯛꯇꯤꯝ ꯃꯆꯥꯅ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯚꯤꯛꯇꯤꯝ ꯑꯣꯏꯔꯤꯕꯤ ꯕꯤꯅꯥꯒꯤ ꯃꯆꯦꯅ ꯍꯥꯏ ꯃꯅꯥꯎꯅꯨꯄꯤꯕꯨ ꯃꯣꯏꯊꯦꯝ ꯇꯧꯔꯒ ꯄꯨꯈ꯭ꯔꯒ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯏꯖꯠ ꯃꯥꯡꯍꯟꯕꯤꯕ ꯍꯥꯏꯕꯁꯤ ꯀꯔꯝꯕ ꯃꯃꯥ ꯃꯄꯥ, ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯅꯨꯡꯉꯥꯏꯒꯗꯧꯔꯤꯕꯅꯣ? ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯤꯁꯤꯡꯕꯨ
ꯃꯆꯥꯅꯨꯄꯤꯁꯤꯡꯗ ꯊꯣꯛꯂꯒꯗꯤ ꯀꯔꯤ ꯑꯣꯏꯒꯗꯒꯦ? ꯅꯨꯄꯤꯅ ꯅꯨꯄꯤꯕꯨ ꯃꯣꯏꯊꯦꯝ ꯇꯧꯗꯨꯅ ꯄꯨꯊꯣꯛꯂꯤꯕ ꯅꯨꯄꯤꯁꯤꯡ ꯊꯧꯗꯣꯛ ꯑꯁꯤꯗ ꯆꯤꯟꯅꯔꯤꯕꯁꯤꯡ ꯑꯊꯨꯕ ꯃꯇꯝꯗ ꯒꯚꯔꯟꯃꯦꯟꯠꯅ ꯐꯥꯔꯒ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯆꯩꯔꯥꯛ ꯄꯤꯌꯨ꯫ ꯑꯀꯟꯕ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯗꯕꯗꯒꯤ ꯃꯈꯥ ꯇꯥꯅ ꯅꯨꯄꯤꯁꯤꯡꯕꯨ ꯁꯔꯥꯛ ꯇꯝꯕꯅꯤ ꯍꯥꯏꯅ ꯊꯃꯣꯏ ꯁꯣꯛꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯚꯤꯗꯤꯑꯣ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯆꯦꯅꯦꯜ ꯑꯁꯤꯗ ꯑꯅꯧꯕ ꯆꯪꯕꯤꯔꯛꯄ ꯑꯣꯏꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯌꯨ ꯍꯥꯏꯅ ꯅꯤꯡꯁꯤꯡꯖꯔꯤ꯫ ꯊꯦꯡꯛ ꯌꯨ꯫